Continental gi items sing se si box da delivery tawdoine si se proper hygiene maintain tawraga heat proof of a box neba sida temperature se pung ani phaudi adum maintain tawraga lei phong chaba potuna phong sana adum yorokani aduga ing lawa potna adum ing lawa adum laktoine mayam na delivery to be distance so lape somgi item do ingaga laktani haibagi kaisu problem layeroi sidi anga adugi akibadi kemta lay bironu hari udah mak maninde masih item sing say Sangai Continental gine mayam na akhoi mamang da su tawjagi dune home delivery service leijagani si se duga take away khudong chab su leijagani sigi video sa hodunga yama oina ai kem ta hijaw yama mangi video da mayam na price si chana de har podo si se star rating hotel neba atopa khoina mamang da tawjagi ba restaurant cafe ga di khena ba di khadum lani aduga mayam na hana chabi di ba mayam na di sigi quality do khangi bani na dum gyan tabi aduga ayamba khangbi da ba yawi khoida comment pibirakpodo ado si yam tangi kholen habudo si se star rating hotel ne angkusuna haijage aduga yam proper hygiene maintain taro quality maintain taro ga dum lakani si item sing se sembada seasoner ba ingredients ma'am do high quality ngaktane ba ma'am da dum chaba da mahau da dum khenna ba do khangbi bane aduna khangbi bagai khangbi re khangda bagai do ngasi khangbi hawro adum khangna ba chaga su try dum to try to si se arapa mafam da su order to bi ba adum yagani ado 7 km na ibani ado beyond 7 km oiragadi adugi khara condition khara lei alapa mafam khara Moirang gumba kai gumba mafam da na delivery charge to magi distance to bi matumi na muk lakadoi ne ba ado Sangai Continental gi Instagram account do sida poster hapcharam ge mayam adu changa su yengbiyo adu su yawa ne dum information mayam do adu description da su link hapcharam ge adu changa link to changa ga follow su tawsan biyo the items na sida chicken roll laira chili chicken dry laira sida aduga chicken fried rice laira aduga hakka noodles laira chicken hakka noodles sina chili chicken gravy aduga akai favorite momo si se sigi container sigi la oi ko delivery na mayam hanga kani me si se lani se kara phang da si kitani na cheers how was I to come to go up with that how can you say roll the chicken pot is going sorry ma'am when mamang video so haja gimne should use to meat ma'am say do mak halal na tane halal se quite probably na scientific term da ma'am na hina khangbi ni gadi google to yeng bio halal meat say am healthy oi leme how oi nam bio no khang le bo ina bai wali sigi hotel sigi oina food color amata shina de
ꯌꯦꯡꯉꯣ ꯁꯤꯗ ꯊꯥꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯄꯤꯌꯣꯔ ꯃꯁꯥ ꯃꯁꯥꯒꯤ ꯀꯂꯔ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯌꯥꯏꯉꯪꯗꯤ ꯑꯗꯨꯝ ꯂꯩꯔꯦꯅ ꯃꯁꯥꯒꯤ ꯃꯆꯨꯗꯣ ꯁꯤꯒꯁꯦ ꯑꯇꯣꯞꯄꯗꯗꯤ ꯉꯛꯁꯪ ꯉꯥꯡꯒ ꯄꯨꯊꯣꯔꯛꯄꯒ ꯌꯥꯎꯕꯅꯦꯕ 대박 진짜 맛있다 와 ngắn 시기세 ꯌꯥꯝ ꯊꯤꯅ ꯁꯣꯐ ꯑꯣꯏꯕꯅꯦ ꯍꯥꯏꯗꯤ ꯊꯥꯏꯗꯅ ꯊꯥꯗ꯭ꯔꯥ ꯊꯥꯏ ꯑꯇꯩ ꯌꯦꯡꯅꯔꯗꯤ ꯊꯥꯕꯒꯤ ꯀꯟꯂꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯆꯤꯛꯄꯗꯅꯦ ꯖꯧ ꯂꯥꯎꯅ ꯂꯥꯛꯑꯦꯕ ꯁꯤꯁꯦ ꯇꯦꯁꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕꯅꯤ ꯍꯥꯎꯃꯟꯗꯅ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯃꯥꯏ ꯅꯨꯡꯁꯤꯅꯦ ꯅꯣꯡꯃꯗ ꯁꯤ ꯃꯣꯔꯣꯛ ꯈꯥꯏꯗꯣꯛ ꯑꯃ ꯁꯥꯗꯣꯏꯅꯦ ꯑꯅꯤꯁꯤꯅ ꯀꯣꯟꯅꯔꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯉꯒꯗꯤ ꯁꯤꯒꯤ ꯗ꯭ꯔꯥꯏ ꯆꯤꯂꯤ ꯆꯤꯛꯀꯟꯁꯤꯅꯦ ꯆꯤꯛꯀꯟ ꯆꯤꯂꯤ ꯒ꯭ꯔꯦꯚꯤꯁꯦ ꯄꯤꯁ 9 ꯁꯨꯝꯕ ꯁꯦ ꯁꯦꯝ ꯁꯥꯏꯖꯇ 9 ꯍꯥꯞꯄꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯗ ꯂꯩꯕ ꯁꯥꯏꯖꯀꯁꯦ ꯆꯞ ꯃꯥꯟꯅꯔꯒꯀꯣ ꯌꯥꯎꯍꯜꯂꯦ ꯈꯨꯍꯥꯎ ꯑꯗꯨꯝ ꯇꯦꯡꯉꯕ ꯅꯪ ꯉꯛꯀꯅꯤ ꯑꯗꯨꯝ ꯆꯥ ꯂꯩꯈꯤꯕꯅꯤ ꯁꯤ ꯉꯥꯛꯇ ꯃꯁꯛ ꯄꯦꯡꯉꯦꯕ ꯆꯂꯣ ꯁꯣꯝꯗ ꯍꯥꯎꯅꯤ ꯍꯥꯎꯅꯤ ꯈꯨꯍꯥꯎꯁꯦ ꯆꯥꯗ꯭ꯔꯗꯤ ꯈꯪꯉꯔꯣই ꯇꯧꯔꯦ ꯀꯩꯅꯣꯇꯁꯦꯡꯅ ꯍꯥꯎꯋꯦ ꯌꯥꯝ ꯄꯦꯟꯗꯕ ꯃꯣꯏ ꯀꯩꯗꯧꯔꯒ ꯑꯝꯇꯪ ꯂꯧꯒꯦꯔꯥ ꯑꯣꯏꯔꯁ ꯅꯨꯡꯉꯥꯏꯔꯦ ꯅꯁꯥꯅ ꯌꯥꯝꯅ ꯄꯤꯕꯅꯤꯀꯣ ꯁꯤ ꯆꯤꯂꯤ ꯆꯤꯛꯀꯟꯒꯤ ꯃꯤꯠꯁꯦ ꯑꯇꯣꯞꯄꯒꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯃꯥꯟꯗ꯭ꯔꯦ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯌꯥꯝ ꯁꯥꯔꯦ ꯁꯤꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯇ꯭ꯔꯥꯏ ꯇꯧꯔꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯌꯦꯔꯨꯝꯒꯁꯤꯗꯤ ꯑꯩ ꯄꯥꯝꯖꯕꯤꯁꯨ ꯑꯣꯏꯔꯒ ꯆꯥꯎꯅꯒ ꯌꯥꯎꯔꯒ ꯄꯦꯜꯂꯤꯅꯦ ꯊꯃꯣꯏꯁꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯇ ꯌꯥꯎꯕ ꯚꯦꯖꯤꯇꯦꯕꯜꯁꯤꯡꯗꯣ ꯄꯨꯔꯥ ꯑꯣꯚꯔ ꯀꯨꯛꯁꯨ ꯑꯣꯏꯗꯕ ꯑꯗꯨꯒ ꯑꯗꯒꯤ ꯁꯤꯒꯤ ꯚꯦꯖꯤꯇꯦꯕꯜ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯆꯨꯒꯁꯦ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯣꯏꯗ ꯆꯥꯅꯕ ꯇꯥꯏꯃꯤꯡꯅꯦꯕ ꯆꯤꯛꯀꯟꯒꯁꯦ ꯌꯦꯡꯉꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯎꯇꯦ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯨ ꯈꯨꯌꯥꯝ ꯌꯣꯟꯒꯗ ꯆꯥꯎꯋꯦꯕ ꯁꯥꯏꯖꯁꯦ ꯁꯤꯅ ꯍꯥꯎꯔꯒ ꯇꯦꯛꯁꯆꯔꯗꯨ ꯇꯣꯉꯥꯟꯅ ꯑꯃ ꯆꯠꯂꯦꯅ ꯒ꯭ꯔꯦꯚꯤꯅ ꯑꯃꯨꯛ ꯒ꯭ꯔꯦꯚꯤ ꯌꯥꯎꯔꯛꯄꯒꯤ ꯊꯣꯠ ꯂꯥꯎꯕ ꯑꯃ ꯌꯥꯎꯔꯛꯑꯒꯀꯣ ꯅꯨꯡꯉꯥꯏꯕ ꯆꯥꯕ ꯍꯩꯊꯒꯦ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏ ꯃꯑꯣꯡ ꯆꯥꯕꯤꯌꯨ ꯐꯅꯤ ꯆꯥꯔꯤꯁꯤꯗ ꯃꯤꯅ ꯆꯤꯛꯀꯟ ꯌꯥꯝ ꯌꯥꯎꯗꯦ ꯀꯥꯏꯅ ꯄꯥꯛꯑꯞ ꯊꯥꯖꯟꯕꯁꯨ ꯂꯩꯗꯅ ꯆꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦ ꯆꯤꯛꯀꯟꯒꯁꯦ ꯆꯥꯕ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯇꯦꯛꯁꯆꯔꯗꯨ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯎꯕ ꯈꯨꯍꯥꯎꯁꯤꯗ ꯆꯟꯒꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯉꯁꯥꯏ ꯈꯔ ꯁꯥꯏꯗꯕꯒ ꯌꯦꯔꯨꯝ ꯈꯤꯇ ꯍꯥꯞꯆꯤꯜꯂꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯥꯕꯗ ꯌꯦꯔꯨꯝ ꯕꯥꯕꯨ ꯌꯦꯔꯨꯝꯗ ꯌꯥꯎꯔꯝꯁꯦ ꯈꯔ ꯆꯥꯕ ꯌꯥꯝꯃꯦ ꯍꯥꯏꯔ ꯂꯣꯏ ꯆꯥꯊꯣꯛꯇ꯭ꯔꯦ ꯑꯗꯨ ꯉꯥꯛꯇꯅꯤ ꯀꯩꯅꯣ
하왜? ꯀꯣꯔꯟꯐ꯭ꯂꯥꯋꯔꯁꯦ ꯌꯥꯝ ꯄꯥꯅ ꯍꯥꯞꯄꯦꯕ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯊꯥꯅ ꯍꯥꯞꯄꯒ ꯀ꯭ꯔꯧ ꯀ꯭ꯔꯧ ꯂꯥꯎꯔ ꯆꯥꯕ ꯅꯨꯡꯉꯥꯏꯇꯕꯗ ꯆꯥꯕꯗ ꯃꯣꯏ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯀꯩꯅꯣꯝꯃ ꯂꯩꯍꯧꯕꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯃꯔꯨꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯒ ꯆꯣꯞ ꯆꯣꯞ ꯆꯥꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯃꯅꯨꯡꯗ ꯌꯥꯅꯨꯡꯗ ꯄꯣꯛꯈꯥꯏꯕ ꯑꯩꯈꯣꯏꯅꯤꯅꯅꯦ ꯆꯥꯕ ꯃꯇꯝꯗꯀꯣ ꯂꯣꯏꯅꯃꯛ ꯅꯥꯟꯅ ꯆꯥꯏꯁꯦ ꯀꯩꯝꯇ ꯅꯠꯇꯦꯕ ꯅꯥꯟꯅ ꯆꯥꯔꯗꯤꯅꯦ ꯃꯥꯏ ꯅꯥꯜꯂꯦꯌꯦ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯁꯦꯡꯕ ꯄ꯭ꯂꯦꯠ ꯅꯥꯟꯕꯁꯦ ꯃꯥꯏ ꯅꯥꯟꯕꯅꯦ ꯑꯗꯨꯒꯅꯦ ꯆꯥꯅꯕ ꯃꯥꯡꯍꯟꯕꯁꯨ ꯐꯠꯇꯕꯅꯦ ꯑꯗꯨꯅ ꯑꯝꯇ ꯃꯥꯡꯍꯟꯖꯗꯦ ꯀ꯭ꯋꯥꯟꯇꯤꯇꯤꯁꯦ ꯏꯕꯥꯅꯤꯅ ꯆꯥꯕꯅꯤꯅ ꯌꯥꯝ ꯊꯤ ꯀꯣꯟꯅꯕꯤꯅꯦ 우와 ꯃꯤ ꯃꯔꯤꯒꯨꯝꯕ 예lum부터 ꯆꯥꯃꯤꯟꯅꯕ 있는 거 좀 맛볼까요 이거? ꯌꯥꯝ ꯍꯛꯀꯥꯟꯅꯁꯦ ꯑꯩꯒꯤꯁꯨ ꯆꯥꯏ ꯌꯥꯅꯤ ꯅꯪ ꯁꯣꯝꯅ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯕꯤꯔꯛꯑꯣ ꯄꯤꯌꯥꯏꯅꯦ ꯑꯆꯥꯄꯣꯠꯁꯦ ꯍꯥꯎꯗ ꯍꯥꯎꯔꯗꯤ ꯏꯁꯩ ꯁꯛꯂꯛꯄꯅꯦꯕ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯇꯧꯕꯤꯒꯅꯣ ꯑꯩꯕꯨ ꯌꯦꯟ ꯌꯥꯝ ꯆꯥꯔꯦ ꯍꯥꯎꯝꯅꯦ ꯁꯨꯝꯕ ꯆꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯥꯛꯊꯔꯦꯗꯅ ꯃꯥꯏꯁꯦ ꯁꯨꯛꯊꯥꯡ ꯊꯥꯡꯒꯠꯂꯣꯏꯗꯕ ꯁꯤ ꯅꯨꯗꯜꯁꯀꯤ ꯇꯦꯛꯁꯆꯔꯁꯦ ꯆꯥꯔꯝꯃꯣꯏ ꯍꯥꯏꯕ 하왜? 이걸 하가는데 사실 아우 고! 아니 문은 사요 많이 사줬네요. 똑띠 하기로 이건 나이즈랬고 모모 욕설래 날 입을 돌아래. 아무리가 지금 하우도 호렌 보고 한번 입어도 돼 모모 무사 고봐도 돼. 모모. 생 ꯌꯥꯝ ꯆꯥꯎꯋꯦ 모모ꯁꯦ 피스 머신ꯁꯦ ꯇꯔꯨꯛꯅꯦ 사이즈ꯗꯤ 사이즈ꯗꯤ ꯊꯃꯣꯏꯅ ꯑꯩ ꯄꯤꯔꯦ ꯃꯥꯏꯒ ꯌꯦꯡꯉꯨ ꯖꯝꯕꯣ ꯁꯥꯏꯖꯅꯦ ꯍꯥꯏ ꯖꯝꯕꯣ ꯁꯥꯏꯖ ꯑꯗꯣ ꯁꯤꯁꯦ ꯗꯥꯔꯖꯤꯂꯤꯡꯒꯤ ꯅꯦꯄꯥꯂꯤꯅꯦꯕ ꯁꯦꯐꯇꯣ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤꯗꯤ ꯈꯔ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯔꯅꯤ ꯃꯅꯨꯡꯁꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯆꯥꯔꯒ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯌꯦꯡꯅꯤ ꯁꯨꯛ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯁꯨ ꯀꯩꯗꯧꯕ ꯌꯦꯡꯉꯣꯏꯗꯣꯏꯅꯣ ꯕꯇꯔ ꯐꯪꯉꯦ ꯐꯪꯉꯦ ꯌꯥꯝ ꯊꯤꯅ ꯈꯤꯇꯪ ꯅꯠꯇꯕ 시대 ꯃꯥꯁꯦ ꯊꯤ ꯄꯥꯝꯖꯕꯤꯅꯦꯕ ꯕꯇꯔꯁꯦ ꯑꯗꯨꯒ ꯌꯥꯎꯔꯁꯨ ꯌꯥꯔꯦ ꯕꯇꯔ ꯃꯍꯥꯎ ꯃꯥꯡꯈꯤꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯆꯥꯎꯗ꯭ꯔꯣ ꯁꯥꯏꯖꯇꯤ ꯐꯖꯔꯦ ꯑꯩꯅ ꯃꯣꯏꯒꯤ ꯌꯥꯝ ꯉꯥꯛꯄ ꯑꯃ ꯂꯩꯕ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯊꯥ ꯊꯥ ꯂꯥꯎꯅ ꯎꯗ꯭ꯔꯥ ꯑꯧ ꯑꯗꯨꯒ ꯁꯦꯒꯥꯏꯔꯛꯄꯗꯗꯤꯀꯣ ꯊꯣꯠ 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 ꯂꯥꯎꯋꯦ 치킨 항상 하얀 그런지 ꯍꯥꯎꯋꯦ ꯆꯤꯛꯀꯟꯗꯣ ꯐꯖꯅ ꯌꯥꯎꯔꯦ ꯁꯥꯏꯕ ꯃꯇꯝꯗ ꯆꯤꯛꯀꯟ ꯉꯥꯛꯇ ꯁꯥꯏꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯅꯣ ꯃꯣꯃꯣꯗ ꯕꯇꯔ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯂꯥꯁꯁꯤꯅꯦ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯈꯔ ꯄꯤꯛꯅ ꯆꯤꯛꯀꯦꯗ ꯑꯩꯈꯣꯏ ꯎꯝꯗꯪꯒꯅꯤ ꯎꯅꯗꯣꯏꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕ ꯃꯍꯥꯎ ꯐꯪꯅꯕ ꯁꯤꯁ ꯌꯥꯝ ꯂꯨꯄ ꯁꯥꯏꯕꯁꯦ ꯃꯌꯥꯝꯅ ꯍꯥꯏꯖꯕꯅꯤꯀꯣ ꯂꯦꯝꯅ ꯆꯥꯎꯅ ꯑꯗꯣ ꯕꯤꯛ ꯕꯥꯏꯠ ꯇꯧꯕꯅꯦ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯍꯦꯟꯕꯅꯦ ꯍꯥꯎꯕ
ꯆꯥꯕꯗꯕꯨ ꯀꯩꯅꯣꯗ ꯁꯤꯡꯗꯦꯝ ꯂꯩꯒꯗ꯭ꯔꯥ 대박. ꯃꯌꯥꯝꯅ ꯄ꯭ꯔꯥꯏꯁ ꯇꯥꯡꯉꯦ ꯍꯥꯏꯗꯣ ꯃꯣꯃꯣꯁꯤꯗꯅꯦ ꯕꯠꯇꯔꯅꯦ ꯁꯤꯖꯤꯟꯅꯩꯁꯦ ꯑꯇꯣꯞꯄ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯇꯤ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯕꯠꯇꯔ ꯃꯅꯝꯁꯦ ꯈꯨꯅꯨꯡꯒꯤꯁꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯦ ꯃꯣꯃꯣ ꯄꯥꯝꯕꯒ ꯕꯠꯇꯔ ꯄꯥꯝꯕꯒ ꯁꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯍꯥꯎ ꯌꯦꯡꯕꯤꯅꯤꯡꯉꯒꯗꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯄꯔ ꯃꯤꯜ ꯆꯥꯕꯤꯅꯤꯡꯉꯒꯗꯤ ꯁꯉꯥꯏ ꯀꯟꯇꯤꯅꯦꯟꯇꯦꯜꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯕꯤꯌꯣ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯦ ꯁꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯋꯦ ꯑꯗꯨꯒ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯁꯨ ꯃꯥꯒꯤ ꯃꯐꯝ ꯗꯤꯁꯇꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯅꯨꯡ ꯃꯃꯥꯡꯗ ꯂꯣꯏꯅꯃꯛ ꯗꯤꯇꯦꯜ ꯍꯥꯞꯆꯈ꯭ꯔꯕꯅꯦ ꯑꯣꯔꯗꯔ ꯇꯧꯕꯗ ꯗꯔꯀꯥꯔ ꯇꯥꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏꯅꯃꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯂꯩꯔꯕꯅꯦ ꯆꯦꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯣ ꯉꯁꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯉꯥꯏ ꯀꯟꯇꯤꯅꯦꯟꯇꯦꯜꯗꯒꯤ ꯃꯍꯥꯎꯁꯤꯁꯨ ꯌꯦꯡꯕꯤꯌꯣ ꯑꯣꯔꯗꯔ ꯇꯧꯕꯤꯔꯒ ꯇꯥꯡꯕꯒꯤ ꯃꯔꯝꯗꯣ ꯆꯥꯔꯒ ꯈꯪꯒꯅꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯣꯏ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯣꯃꯣ ꯆꯥꯎꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ